Yingning da bana nari he. Nang yingning da di kana na yingu hagi. Nang da kana na yingu na force toge. Nang da sida da nung may na nambra ba. Hey, nang kasamgi YouTube channel si yeng de ade kana. Nung may na nambra ha? Nate. Hay na isura ba? Kay za no may te fizol su siele aduga maru na masulule khang da bay hangzamani amata hay biyu hay. May te fizol su siet pa. Maru na masulun ba. Aina loli balloon se mayam na lona daba akoy India daga khangna daba Chinese kangbu naga ching chong chang ka lon buduni na khalura bro Aduga pi sing tham na haye angau bi sono chu bi bi mai adu bukan ahe na geba. chumdra ino ai si nungsi na kitta so son bi ro kai nu ne kari pak chai da chai so noi ba engon da chai daga noi nungai bra hai ba pak chai da chai si kai gino ba mama sida Hi Mayam puna makbu taram na uksa bagal loina na kaisam ki YouTube channel sibu yeng video ba mi pung khuding makbu imai chana amuka hana ikok no na khuram jari khuramo ikok no na khuram jari nan thabiro ado video se anau ba thengna raga yeng bi ba subscribe tok di ba isini naw yaw taraga di like share subscribe comments tawiramo bell icon dusu tawiramo Bell icon ka bole. Laksare imai jamu mayamna nungsina sonbirakpa comments mayamna nungsina hangbirakpa mayam dongasi comments khara lokhosaraga laksare ado mayam ai kenom haijanam gebako ado mayamna keno toktaragadi comments se ai sigi comments da adum comments tawbiramo ko mathangi comments tawbada adum khara sangna video se dum semjara ura natraga na dum mayam chang oina mayai orap tongna dum semjara ura haibado mayam comments ta thambiramo thamjanbiramo kaino haidi comments se pathokingba comments mayam yamibako adom aigi comments mayam se paraga answer piriga peng tawleibado ko yamna haidi video do yam sanga su bore oidana ko yingingte dana ko model gi type ta is haije tadro isanufina ado mayam comments paba haurase adudi aduna ai ngasigi comments se aina pajaraga isanupina khangada boitadi mangondo ina comments ki answer do adu tawhanjarake ado mayam angang nina mana soikilan khiba ma comments to gi reply pi bada soikhibi yakta di mayam na ngakpi gani ko ina nga paba do yeng ai ko sigi comments se pathok tringai da mayam kari gumba amatang haijaramge haidi mayam na comments pa biro o iteima iche ade inaw haiba haidi comments sanalang comments tawbiro o Q&A tawbiro haiba si am yame plus aduga inaw amana haibide imagi maming je khara difficult ore ko pabda khara haidi kitang aina ga lairika yam haibani na ba ko mai maming je pabda leidigi ming je thu haiba se khara farak tare ko adu mai maming je haibidi manabadi khara di copy tawronge ai AB center men thoro sai khande ini thoro se bukai do amai mami ni ko ada inaw se karim na jabana se de ko maming je haiba thoktre na se video namdi ga to sigi maming je phari amna try tau jara pani ado wow ado thoro ado mar haire ko ise aina haijaba se tabi de 20k yobada Q&A amukta tause haibani reply pirakte na hai ado inaw na 20k yobagi Q&A tawbiro reply pirakte haibdo ngasi de direct heta tholaga kano se nase se laksaramni adugi de magdani ngasi Q&A pujara ise mama nang na question mama nang na question parishin nang na answer to ito kayo nang nate sidi ni question taw answer taw nate sana sima khatang hairam mane mana haise mayamna aina question paraga isanupina answer pi hallo o haiba adugi aina ma pi hangani haibada siji madi mayamda aina hairam mane haiba samana tawi ado mana 20 ge tawbada tawbiro haiba adugi ni ado mathangi dine ko mathangi comments diga nangoda dum reply ta hondoini ado sima aina haido khara isanupina haire mama nang aina reply ta honni hairaga mama nang tawrena mathang lokho charge jat yamna ping tawjaroi kaino di video se dum kha ado question de dum comments dum lokho charake bako adudugi mathangi comments haidi mathangi comments haidi aigi comments ahan ba comments na samdo broje talks ai kakao ina koge broje talks na hare isegi sakse
ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯗꯤ ꯑꯁ ꯊꯃꯣꯏꯁꯦ ꯗꯨꯛ ꯗꯨꯛ ꯂꯥꯎꯏ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯗꯤ ꯊꯃꯣꯏꯁꯦ ꯄꯦꯟꯗꯧꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯔ ꯃꯥꯁꯦ ꯏꯃꯣꯖꯤ ꯑꯃ ꯊꯝꯃꯦ ꯀꯞꯄꯒꯤ ꯁꯅꯥ ꯅꯪ ꯄꯥꯈꯨꯝ ꯈꯨꯝꯒ꯭ꯔꯣ ꯍꯩꯒꯗ꯭ꯔꯥ ꯍꯩꯅꯤꯌꯦ ꯃꯃꯥꯁꯦ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯗꯤ ꯍꯥꯏꯕ ꯑꯗꯣ ꯃꯃꯥꯁꯦ खंगे नंग है आपको समझाने का जरूरत नहीं ꯃꯅꯤꯄꯨꯔꯤꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ कक्का अदु वा bai wa leite mama ma oiresu leisabe oiresu kesu kaide ama heta oiresu बेरा काद्र नंग खुकुमदुदि इचानो पिना खुमिसे कका मवरसु लैसाबि रसु कछु काइदे माइ पाखुमजे लोरे अदो इनाव थागचरी इनावना हाइदि लैसाबि मवरमबसे यामना पेनदेना हाइबदो हुजिकसु नतैमदा अदुम कमेन्ट्स सम तौबिरो थागचरी याम थागत पिरकपगी मथंगी कमेन्ट्स अमु लखचगे इचानो पि पाखुमजे सेगाइरे अच्छा मथंगी कमेन्ट्स अमु लखचरे को लाइस्रा मोमोचा ना हाइबिरे अइना कनोगी अखोगी कनो थिनबदो करीबा अमुबु थिनबदो करी हाइरे हना लैसा थिनबगी मतांगी हाइबदो अदुगी कमेंट्स तो दनी को मान हाइबिरे इसे लैखोम खरा नमसलसु याबगुम तौबने मालेम लैसा नत्रदी मालेम लैसा लैत्रदी हाइरो सनाम तखमु अमुका हिरोने अस आई चानुपे कमेंट्स पाबजे पुंग मरी मंगा चंगदोरी लैखोम खरा नमसलसु याबगुम तौबने मालेम लैसा लैत्रदी कइनो माना हाइदो खंगदे अचिदे पारे आई चानुपे का कमेंट्स का कनो का तौबजे फजदोरी अदो मामा नंग ओइना पिरोको होय मान हाइसे हाइदी अदुग यामना कइनो ओइना हाइदी मालेम लैसाबु अदगी चंदोनबु आइगी इसागी अखोइगी इसागी साइड की चटनबी आइगी कल्चर कई सिबु असुक यामना हंथना उसितना ngangbीबा नंगना ngangbदो आइंगोंदा nganगेना खन तारगसु नंगीदो नंगी नसागी चटनबी नंगी कल्चर नंगी कइनोदो अदुबु नंगना डाउन तौरगा ngangjabani लेखोमोइना नमसु याब लेखोमोइना नमजलुगा हाइबदो अदु वाहिदो खरा नुंगाइते मथंगी कमेंट्स लौखचरे मुन्नतागी इचानुपी खंगदे माई ममिंग यावदे यूजर हारगा QU3FY ना थोए खंगदे माई ममिंग यावदे मा हाइबिरेको असा काम नतेसे असुक यामना पक्त्री सिबु कई चाबीगे पक्त्री से पक्त्री आदि ममा ना तौरिसे फजदेबा मैचिंग ओइदे हाय मोइना पक्त्री पक्त्रे करी चागे ना चाहिए ममा दा मिनेरो ककारा सिरो खंगदे नेनेरा ककार कका हेता है नेने वना हजेगे दिस्ता नेने माना हाय वे आदे ममा ना मागी फेवरेट इंजान थोंगगा अदुम चाजा बनी मीटिंग अदुम तौबनी ड्रेस अदिग बेट कमी इसान हाइजे कइनो इचम चमना युमदा थोंगा ममा लेजब ड्रेस अदुम मैचिंग तौरगा अदुम सेजाबनी चाजाबनी अदुमाइना हाइबिगनु हाय पक्त्रे हाइसे पक्त्रगदी आइगी चैनल सिनतबा अतोप मयाम लेबनी इनाउ मत मांगहन बिगनो अतोप चैनल दा येंबियो अदुगा पक्तमा नचेगी से येंबिरुनो तोपिरोको इनाउ दा मत मांगना बनेबको मथंगी कमेंट्स अमु लखचगे इचानुपीना पाखुम खुम्बजे कमेंट्स की पाखुम खुम्बजे मरेंग से चटली तैसे पाखुम खुम्बजे मथंग मयामना Q&A खीरे हायरक पर खंगपोते खीरे लेहाउ थाबम लता प्यारी सा लेहाउ थाबम लता प्यारी सा ना हाबिरे nga matum mari chabeira khangde maido yamna noye sikninge chegi maido tinga tari kai watano mai sibo ai harake ai khange please ai khange nene adumana hai bhaiya de mama ge mai tiya de mama ge mai do le loy grani mama de kamai yeng daina dudi nga matum mari chabeira khangde maido yamna noye sikninge si o se si o mai je sikninga di kari watano khangni go comments loidri ko magi makha comments pa jarakige isege maido tinga tari
ꯀꯩꯅꯣ ꯃꯥ ꯌꯦꯡꯉ ꯇꯤꯟ ꯇꯥꯏꯁꯤꯕꯨ ꯅꯪꯕꯨ ꯀꯩꯅꯣꯅꯦ ꯀꯩꯅꯣꯒꯨꯝꯕ ꯁꯥ ꯉꯥꯅ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯃ ꯆꯥꯅꯤꯡꯕꯒꯤ ꯃꯥꯏꯗ ꯃꯤ ꯃꯃꯥꯏꯗ ꯌꯦꯡꯉꯒ ꯇꯧꯔꯒ ꯇꯤꯟ ꯇꯥꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯀꯔꯤ ꯀꯣꯃꯦꯟꯁ ꯈꯨꯄꯤ ꯆꯥꯄꯤꯅꯣꯅꯤ ꯃꯊꯪꯒꯤ ꯀꯣꯃꯦꯟꯁ ꯖꯣꯏꯆꯟꯗ꯭ꯔ ꯋꯥꯏꯈꯣꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯀꯔꯤ ꯍꯥꯏꯔꯤꯒꯦꯕ ꯇꯥꯃꯤꯟꯅꯁꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯍꯧꯗꯕꯁꯦ ꯅꯨꯡꯉꯥꯏꯖꯈꯤꯗ꯭ꯔꯦꯗꯥꯟ ꯍꯥꯏꯔꯦ ꯑꯁ ꯀꯩꯕ ꯊꯃꯣꯏꯒꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯍꯤ ꯂꯥꯡꯊꯣꯛꯑꯦ ꯍꯧꯖꯤꯛꯇ ꯂꯩꯁꯥꯅꯤꯡꯉꯩꯀꯣ ꯂꯩꯁꯥꯕꯤꯒꯁꯦ ꯑꯣꯏꯅꯤꯡꯉꯩꯀꯣ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯂꯩꯁꯥꯕꯤ ꯑꯣꯟꯊꯣꯛꯑꯁꯤꯔꯣ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯏꯆꯥꯅꯨꯄꯤ ꯈꯪꯗꯕꯅꯤ ꯑꯗꯨꯝ ꯍꯪ ꯂꯩꯔꯦ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯇꯝꯗꯤ ꯈꯔ ꯍꯦꯟꯇꯣꯛꯈ꯭ꯔꯦꯀꯣ ꯃꯊꯪꯒꯤ ꯀꯣꯃꯦꯟꯁ ꯂꯧꯈꯠꯆꯒꯦ ꯃꯊꯪꯒꯤ ꯀꯣꯃꯦꯟꯁ ꯊꯣꯏꯊꯣꯏꯕ ꯕꯥꯜ ꯃꯌꯨꯝ ꯕꯦꯠ ꯀꯣꯃꯦꯟꯒꯁꯦ ꯏꯇꯩꯃꯅ ꯄꯥꯊꯣꯛꯂꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯕꯒ ꯐꯥꯎꯗꯦꯗ ꯅꯣꯛꯅꯤꯡꯉꯦ ꯃꯁꯤ ꯏꯇꯩꯃꯒꯤ ꯒꯨꯟꯅꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯅꯗꯤ ꯌꯥꯝ ꯁꯥꯎꯅ ꯈꯨꯁꯝ ꯑꯃ ꯍꯥꯏꯒꯁꯦ ꯑꯩꯅꯗꯤ ꯌꯥꯝ ꯁꯥꯎꯅ ꯄꯥꯔꯤꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯇꯧꯕꯁꯨ ꯎꯔꯒ ꯅꯪꯅ ꯅꯣꯛꯅꯤꯡꯉꯤꯕꯅꯦꯕꯀꯣ ꯊꯥꯒꯠꯆꯔꯤ ꯑꯩ ꯈꯪꯉꯦ ꯁꯤ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯑꯁꯤꯗ ꯑꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ हारो ꯃꯃꯥꯗ ꯕꯦꯠ ꯀꯃꯦꯟꯠꯁ ꯄꯤꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯐꯤꯂꯤꯡ ꯑꯣꯏꯕꯅꯦ ꯍꯥ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯝꯇ ꯌꯥꯗꯦ ꯑꯗꯨꯗꯤ ꯕꯦꯠ ꯍꯦꯕꯤꯠꯅꯦ ꯃꯤꯒꯤ ꯕꯦꯠ ꯀꯃꯦꯟꯠꯁ ꯂꯥꯛꯑꯒ ꯍꯥ ꯑꯗꯨ ꯅꯣꯛꯄ ꯑꯗꯨ ꯌꯥꯗꯦ मोइना हाइसिनाने चेचेनाने तौथोरकपदो अदुदो कॉमेडी ओये बेड कमेंट्स ओइरसुने पाथोरइदो अदु पाथोकपदो साउनिंगबदी लाइदे इचेना तौबो मोंगदु येंगबदा ओइना नुसिये हाइना हाइरइबा थैंक यू सो मच हायो मयाम मरक मरकता खगा कनो तौगे मा खरा ज्ञान ताबा हाइदी यामना मनुंग लुसनबसे मा खंगबो वाटपैनिको सॉरी ए खंगदरबनी अदुगेने थंगी कमेंट्स अमु लखसगेको असांगबम रंजना ना हाइबिरेको असांगबम रंजना ना हाइबिरेसेको याम हाउनी मथेल सिंगदो इचानुपी यावदबसे निंगबा थुंगदबागा चप मानै हाइनिंगबा हाइजसनु मौना फनेक फिदोन चिंखलगा मुबांग तौबसे अनौबनी अखोइना येंगबदा यामना नुंगाइजै हाइनिंगाइ लेतना थागतचरी थैंक यू अस्माइना हाइबिबसे हाइनिंगाइ लेतना थागतचरी अखोइगी असांगबम रंजना मतुंगदसुम नचेगी वीडियो से लाकपदा दुम सपोर्ट तौबिरमो नुक्सिबी तारगदि कमेंट्स मचामजु दुम मखादा दुम तौसनबिरमो मथंगी कमेंट्स अमुक लौखचगे गंधराज थियाम ना हाइबिरे करी लाइदनो थाबिरी दुबो मार हंगैनी को करी लाइदा थाबिरी नोना ईश्वर हाइबसिदी अमा खक्तने नंगना पांबा अइना पांबा ईश्वर दो अदु लाई हाइबसे करी लाई मयांग लाई मैतै लाई मुस्लिम लाई हाइब लेते लाई अमा खतनी को अइना निंगजबा अइना पामजबदो अदुगी मखा पोनबनी नंगना पिबा हैररोय सनांगाय को मैतेगी मामागी सिगिस माय कमेंट्स लोइद्रिको माय कमेंट्स मखा ताबा पाजरखीगे मैतेगी ताइरेल मना ना हा अदु अदा हाइदुना कन्ना ngang rasira chandol chawa phajana thillaga oksa lokhat pirakpasibu aikhoi maitegi karamba dot rachake aikhoi maitegi chatna bida chabado hayu ma'am hayu oksa thongbo charam daida dress hongtopra phanek setpado charam daida akoi yumda phanek setpado yumda leibai chini naw ma'am haibiro oksa thong chadure na hapen setpra khungaw sela chabra आई सिदा लेबा आइबोक तो कोई दे हापेन गा सेसदे वीडियो द नतना लेबदसु आइदि फने अदुम सेसै अदुना असुमाइना मयाम हाइनिंगै वहाई लेताबगी पंहाइद हाइजंबदो पइदे इसंबदो खुदोमिना थोलकपगी टाइप पक्तौ द चोसपा हाइबदो अदु हाइबिगनो यमदा लोइना ओक्सा नुंसा संसा येनसा लोइना बचाना बंगातनी मयाम यमदा लेबा मौ फने यामना हाई फाई ओइबा इम्फाल मसा फने याम ओइसनु लोइनबा फनेक सेट इको मयाम यानिंगिको सिमा फनेक लोइ सेट पनी अदुबु सिदा लेतादी लाइरगेरा इना खुंगेरा सिदगी अखोई युमजे थोंगजे अखोई थोंग सिदगी ने थोंगजे हांतोखिबदा अखोई फनेक सेटलगा थोक्तेको सिमा अदोइ तारकसु युंगी मनुंगदा लेबददी
ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤ ꯏꯁꯥꯒꯤ ꯆꯠꯅꯕꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯂꯣꯏꯅꯕ ꯉꯥꯛꯅ ꯆꯠꯆꯩ ꯉꯥꯛꯄꯤꯒꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯐꯖꯕ ꯀꯣꯃꯦꯟꯁ ꯑꯃ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯊꯪꯒꯤ ꯀꯣꯃꯦꯟꯁ ꯑꯃꯨꯛ ꯂꯧꯈꯠꯆꯔꯦ ꯃꯊꯪꯒꯤ ꯀꯣꯃꯦꯟꯅ ꯃꯤꯁꯇꯔ ꯂꯦꯒꯟꯅ ꯀꯔꯝꯅ ꯁꯩꯊꯥꯔꯤꯕ ꯑꯩꯒꯤꯗꯃꯛꯇ ꯇꯥꯃꯤꯟꯅꯁꯦ ꯃꯌꯥꯝꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯉꯥꯡꯕꯁꯦ ꯈꯔ ꯂꯦꯝꯃꯨ ꯍꯥꯏꯕ ꯃꯌꯥꯝ ꯂꯦꯝꯕꯁꯦ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣꯕ ꯑꯝꯇ ꯇꯥꯛꯄꯤꯔꯝꯃꯣꯅꯦ ꯑꯈꯪꯕ ꯌꯥꯎꯗ꯭ꯔꯗꯤ ꯂꯦꯝꯕ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣꯕ ꯋꯥ ꯉꯥꯡꯗꯅ ꯆꯤꯟꯒ ꯇꯨꯝꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯎꯝꯖꯜꯂꯒ ꯆꯤꯟꯒꯁꯦ ꯀꯥꯊꯣꯛꯄꯗ ꯁꯣꯔ ꯃꯅꯝꯒ ꯅꯝꯊꯤꯕꯗꯣ ꯑꯗꯨꯔꯕ ꯂꯦꯝꯕ ꯍꯥꯏꯁꯤ ꯂꯦꯝꯃꯤꯅꯤ ꯀꯥꯏꯅ ꯇꯨꯝꯃꯒ ꯂꯩꯕꯗꯣ ꯍꯧꯖꯤꯛ ꯀꯅꯥꯝ ꯇꯧꯅꯗ꯭ꯔꯕꯅꯤꯀꯣ ꯅꯪꯅ ꯅꯌꯥꯗ ꯆꯥꯔꯤꯕꯗꯣ ꯃꯤ ꯑꯃꯅ ꯌꯥꯗ ꯆꯥꯕꯗꯣ ꯀꯣꯠꯊꯣꯛꯑ ꯆꯥꯔꯒꯦ ꯍꯥꯏꯕ ꯃꯇꯝꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯃꯇꯝꯁꯦ ꯃꯤꯁꯇꯔ ꯂꯦꯒꯟꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤꯗꯃꯛꯇ ꯄꯥꯖꯔꯛꯀꯦ ꯌꯦꯡꯅꯤꯡꯗꯕꯅ ꯅꯥꯔꯦꯍꯦꯌꯦ ꯅꯪ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯀꯅꯥꯅ ꯌꯦꯡꯉꯨ ꯍꯥꯏꯒꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯌꯦꯡꯉꯣꯅ ꯐꯣꯔꯁ ꯇꯧꯒꯦ ꯅꯪꯉꯣꯟꯗ ꯁꯤꯗ ꯅꯣꯡꯃꯩꯅꯒ ꯅꯝꯕ꯭ꯔꯕ ꯍꯦ ꯅꯪ ꯀꯩꯁꯥꯝꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤ ꯌꯦꯡꯗ ꯌꯥꯗꯦ ꯀꯥꯏꯅ ꯅꯣꯡꯃꯩꯅ ꯅꯝꯕ꯭ꯔꯥ ꯍꯥ नते ꯍꯥꯏꯔꯛꯏꯁꯦ ꯎꯔꯕ ꯑꯗꯨ ꯌꯦꯡꯕꯤꯒꯅꯣꯕ ꯃꯤꯠꯇꯣ ꯅꯥꯗꯣꯛ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯌꯦꯡꯉꯒ ꯃꯤꯠꯇꯣ ꯅꯥꯗ꯭ꯔꯥ ꯗꯣꯛꯇꯔ ꯌꯧꯅꯗꯧ ꯁꯔꯨꯛꯄꯨꯗꯤ ꯌꯦꯡꯕꯤꯒꯅꯨ ꯄ꯭ꯂꯤꯖ ꯂꯣꯏꯗ꯭ꯔꯤꯌꯦ ꯃꯥꯏ ꯀꯣꯃꯦꯟꯁ ꯗꯣꯟ ꯔꯤꯀꯃꯦꯟ ꯇꯧꯔ ꯐꯥꯎ थोरꯛꯑꯦ ꯅꯪꯒꯤ ꯃꯥꯏꯁꯦ ꯊꯥꯕꯩ ꯆꯥꯡꯁꯤ ꯌꯥꯝ ꯊꯥꯏꯌꯦ ꯑꯩꯒꯤ ꯃꯥꯏꯁꯦ ꯊꯥ ꯂꯥꯎꯋꯦ तू ꯌꯥꯝ ꯊꯥꯏꯌꯦ ꯃꯥꯏ ꯊꯥꯕꯩꯅꯦ थोꯛꯂꯛꯏꯁꯦ इकाई खंगबदीने हुजिकान केमता ओइजबा फंगदबनिको इकाई खंगदबनने इकाई खंगदबगी सरुक लोई थुंगबनिको इकाई जो लुहोंगबदा हाइजिंग पोता पोट मयाम येलकपदा फिगा लोई नांथरे लुहोंगबदा हाइजिंग पोता नाखो तौगे ममा तौगे नंग तौ नो लुहोंगबदा पोचै चाना थक्नबगी मयाम येलकपा मतमदो अदैदा नंग थुंगमद्रदीने इकाइरदीने हाइद्रदीने कोमलाजो फंगरोय सेमजो फंगोय लफोयजो फंगोय कला कबक्सु फंगोय करी फंगोय यस अदुना इकाइदबैने अदो मयाम मथंगी कमेंट्स अमु लखचरे मथंगी कमेंट्स हाइबिरेइसे अखोइगी राहुल मुकेश राहुल जो है मुकेश जो है का मिंग कयाना समझनरा कौरिबा मिंगनो राहुल मुकेश ने नुसीबा कमेंट्स अमा थंबिनमे पीले को इसे ओवर एक्टिंग ओइमन खरे फजा फजना वीडियो सेमु सक्तु खरे येंगु कइनु आई सक येंगी अतनाना हाइबा यादे ममादा सक थीबा मिसु वीडियो नंबर याय लाइरबा मिसु याय इना खुनबसु याय अनोइबसु याय अतेनबसु याय अकंबसु याय कनामता थिंगदे नंगी अपांबा नंगी राइट खंगब्रा अदुना ngako mama aduna aisu aigi apamba nangsu namningadi namo sakto khara yengom to ai mai kanak salaga mu yengera ममा की मैं देख के दौड़ोगे बा ऊबर से yes mama thaga laisu ba mina mama sidhara adi isaje sira phamaga mama thaga laisu udro noi dumai tawnu ko ममा मॉर्निंग का नाइट तो फेस वॉश याम फजना तो वेना mama night cream su tairimni अदुगी फजाइनी फेशियल से तो वनी मया मथंगी कमेंट्स अमा मु लखचरगे मोनिका नोंथोंबम ना फजबा कमेंट्स अमा हाइबिरे कई जानो मैते फिजोल सु सेले अदुगा मरुर अमसु लोले खंगदबई हंगजबने अमता हाइबियो हाइ मोनिका मैडम मैते फिजोल सु सेटपा मरुर अमसु लोनबा आइने लोलिब लोन से मयामना लोनदबा अखोई इंडिया दगा खंगनदबा चाइनीज कांगबुनगा सिंग छोंग छांग का लोन बदुनेना खलरब्रो अदुगा पुथांगोरे मोइना हाइबेने पुथांगोरे पुथीगोरे ना हाइब्राबा नते पुथांगोरे अदि हाइ अच्छा अदु नतब्रो नंगसे इंडिया दा लैबोय तारगदिने हिंदी खरा इंग्लिश खरा दिना खरा मखैदि खंगंगबनी को डायरेक्ट अतमाइने हेता इंगोंदे हेता करम जात नो कर मैतै जात ने दिल्ली दे लैबा मैतै जात ममा फर्स्ट की मोनिका स्टार्टिंग द मोनिका ती माले खोई दो मणिपुर गे नंग या ता बिद्रंग माने दिल्ली दे लैबा मैतै जात हौरक फमना मणिपुर दे हौजरकपा खंगबिरबो खंगबो खंगिको
ꯃꯊꯪꯗꯁꯨ ꯌꯥꯝ ꯐꯖꯕ ꯀꯣꯃꯦꯟꯁ ꯑꯃ ꯂꯥꯛꯑꯦ ꯌꯣꯒꯦ ꯃꯈꯨꯔꯥꯏꯒꯤ ꯃꯊꯪꯒꯤ ꯀꯣꯃꯦꯟꯁꯅ ꯄꯤ.ꯑꯥꯏ. ꯆꯤꯡꯊꯥꯝ ꯄꯤ.ꯑꯥꯏ. ꯆꯤꯡꯊꯥꯝꯅ ꯍꯥꯏꯌꯦ ꯑꯉꯥꯎꯕꯤ ꯁꯣꯅꯣ ꯆꯨꯕꯤ ꯏꯕꯦꯝꯃꯩ ꯑꯗꯨꯕꯨ ꯀꯅꯥ ꯍꯥꯏꯅꯒꯦꯕ ꯆꯨꯝꯗ꯭ꯔꯥ ꯑꯩꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡꯅ ꯈꯨꯝꯃꯛꯏꯁꯦ ꯄꯄꯥꯕꯨ ꯃꯃꯥꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯧꯗꯦ ꯃꯃꯥꯅ ꯍꯥꯏ ꯄꯄꯥꯁꯦ ꯃꯃꯥꯗ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯄꯄꯥꯅ ꯁꯤꯀ꯭ꯔꯦꯠꯇꯣ ꯑꯗꯨꯝ ꯊꯝꯃꯦ ꯑꯩꯗꯁꯨ ꯍꯥꯏꯗꯦ ꯀꯅꯥꯇꯁꯨ ꯍꯥꯏꯗꯦ ꯑꯉꯥꯎꯕꯤ ꯍꯥꯏꯁꯦ ꯀꯅꯥꯗ ꯍꯥꯏꯒꯦꯕ ꯅꯪ ꯑꯉꯥꯎꯕ ꯍꯥꯏꯕꯁꯦ ꯑꯉꯥꯎꯕꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦꯀꯣ ꯅꯪꯁꯦ ꯑꯉꯥꯎꯕ ꯃꯤꯅ ꯇꯧꯕ ꯊꯕꯛꯔꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯈꯨꯍꯥꯏꯁꯦ ꯑꯉꯥꯎꯕꯤ ꯁꯣꯅꯣ ꯆꯨꯕꯤ ꯏꯕꯦꯝꯃ ꯑꯉꯥꯎꯕꯤꯒ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯉꯥꯎꯔꯗꯤ ꯁꯣꯔꯣꯛꯇ ꯇꯥꯔꯣꯏꯗ꯭ꯔꯣ ꯐꯤꯖꯦꯠ ꯐꯒꯥꯏ ꯁꯦꯠꯂꯒ ꯃꯀꯣꯛ ꯃꯔꯨ ꯍꯥꯠꯇꯉꯩ ꯇꯧꯔ ꯆꯠꯂꯣꯏꯗ ꯅꯪ ꯑꯣꯏꯅ ꯉꯥꯎꯔ ꯃꯥꯅꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯀ꯭ꯂꯤꯟꯅ ꯂꯩꯁꯤꯇꯨ ꯅꯪ ꯑꯣꯏꯅ ꯉꯥꯎꯔ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯅꯪ ꯅꯁꯥꯅ ꯍꯥꯏꯗꯤ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯦꯕ ꯅꯪ ꯑꯉꯥꯎꯕ ꯃꯤꯅ ꯀꯔꯝꯕꯅꯣ ꯉꯥꯎꯗꯕ ꯃꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯁꯦ ꯅꯪ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯑꯣꯏꯅ ꯉꯥꯎꯔꯦꯀꯣ ꯌꯥꯔꯦꯀꯣ ꯅꯪ ꯑꯣꯏꯅ ꯉꯥꯎꯔꯝꯒꯅꯤ ꯑꯗꯨꯅꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯉꯥꯎꯕꯤ ꯁꯣꯅꯣ ꯆꯨꯕꯤ ꯍꯥꯏꯁꯦ ꯁꯣꯅꯣ ꯆꯨꯔꯒꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯔꯣꯏꯀꯣ ꯁꯤꯕꯨ ꯐꯖꯕ ꯋꯥꯔꯕ ꯁꯤꯕꯨ ꯐꯖꯕ ꯁ꯭ꯇꯥꯏꯂꯤꯁ ꯋꯥꯔꯕ ꯆꯨꯝꯗ꯭ꯔꯥ ꯑꯉꯥꯡꯅ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯤ ꯈꯔ ꯈꯪꯕ ꯑꯉꯥꯡꯅꯕꯨ ꯍꯥꯏꯔꯛꯏꯁꯤꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯏꯀꯥꯏꯕꯤꯕ ꯇꯝꯕꯤꯌꯣ ꯅꯪꯅꯅꯦ ꯀꯣꯃꯦꯟꯁ ꯇꯧꯔꯛꯄꯗ ꯅꯪꯒꯤ ꯅꯁꯛꯇꯣ ꯎꯠꯇꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯅꯣꯏ ꯍꯥꯏꯅꯤꯡꯕ ꯅꯆꯤꯟꯗꯨꯗ ꯄꯪꯍꯥꯏꯗ ꯍꯥꯏꯒꯅꯨꯀꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯣ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯍꯥꯏꯕꯁꯤꯕꯨ ꯌꯥꯝ ꯏꯀꯥꯏꯕ ꯊꯤꯡꯉꯦꯕ ꯃꯊꯪꯗ ꯀꯣꯃꯦꯟꯁ ꯑꯃꯒ ꯂꯧꯈꯠꯆꯒꯦ ꯀꯔꯤꯅꯣ ꯑꯩꯁꯤ ꯅꯨꯡꯁꯤꯅ ꯈꯤꯇꯁꯨ ꯁꯣꯟꯕꯤꯔꯛꯎ ꯀꯩꯅꯣꯅꯦ ꯀꯔꯤ ꯄꯛꯆꯩꯗ ꯆꯩꯁꯨ ꯅꯣꯏꯕ ꯑꯩꯉꯣꯟꯗ ꯆꯩꯔꯒ ꯅꯣꯏꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯄꯛꯆꯩꯗ ꯆꯩꯁꯦ ꯀꯩꯒꯤꯅꯣꯕ ꯃꯃꯥꯁꯤꯗ मथंग वीडियोदा अखोई पूरा फैमिली लाकदोनी लाकदोनी पापाशु लगतेनी इचा तो मिसे लगतेनी की कमेंट्स की माय मम्मी से कइनो मोमो थक मम्मी से हाइबद थोकसे लाक्चदे मोमो थक ना हाइबिरे अस ngang kali he kari bita yining do no chabam thokpa chaw yadrai taning ra tu o taning ra di to o nang da kana na taw hai ge silence ke chaba video do yingo chumme isan hai se taning ga ai di silence ke chaba video de search tawraga adum yengi mai asem gai do rai se mathanda yining ra to o sman hai do sakpadi aina haina jaba aina nungai jabagi mayam da wari watai sum sana janing bagi aina chana mayam ga wari saba adigi mayam ga khara entertain tawna ba haina adum ai kaim da training to bana te tholok bang ha ki chari ngai do dai da tung ngang jabane yening draga to ona asmaina huji ki subscriber amana nang ge asmaina thi bawai hai da khoi papa khang di khoi papa na nang ke do na nang khang doi akhoi papa khang adi ko akhoi papa nang da hena wang bani chahi hangosu nang da hena wang bani aduga sida icha nupi da chaiba masu yauri angang na kari drama haidori geba pi chingtham si mamang da so ama yaure comments afaba amata khanba magi makokta afaba amata haidi pi chingtham na habi drama ya male na cha doi adu bu kaino ba icha saure ko noi icha nupi na kari drama taurege mama na pin lakpagi matang duda drama odi jagoi saba mama na pin lakpagi matang duda haidi aisu aina wa mangangba matamda aigi wa to kanamta tabidraga magi mind do atopada divert tawraga dum lai hi targede wait adoi taragadi magi wakhandu da angani na oh mama se ingonda magi aina haibiri si mama se tabidre magi nungai bisa ade aigi sida tabidre haibigi wakhanda sum khanlamgani angang oibagi sum gano tawbagi kapane aina mongonda na sana mato nang sama to kada kapon angang sida injan gadra ba nang angi dubo nang tawramni e mi mamang daga mi ema ga lagadi wait mi ema la kanda di nang na saga daga sama to injan laga du tawga hai warim laibane yam ina khonba saning bagi angang masa da injan bagi ama laibane hai ko wait mama story ma cham lige wait aduga injan bagi warim laibado mi asma mama dun hai bado hore ne mama gi mama nabi me ina khonba yam saning bagi akoi gi imanabi la akanda ne mama na sem du khara khairo sem du puthoro hai kanda ne kashmir gi sem la adegi kariba himachal gi sem la kana karai kari lam gi sem no na hairo on haiba
ꯃꯃꯥꯟꯅꯕꯤꯉꯩ ꯁꯤ ꯂꯥꯛꯑꯕꯀꯣ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯉꯩ ꯁꯤ ꯂꯥꯛꯑꯒ ꯆꯥꯕ ꯊꯛꯄꯒ ꯇꯧꯀꯥꯟꯗ ꯃꯆꯥꯅꯨꯄꯥꯁꯤꯗ ꯀꯧꯊꯣꯛꯑꯒ ꯍꯥꯏꯔꯕ ꯁꯦꯝꯗꯣ ꯈꯔ ꯈꯥꯏꯔꯣꯅ ꯍꯥꯏꯀꯥꯟꯗ ꯃꯃꯥ ꯀꯔꯝꯕ ꯀꯔꯤ ꯂꯝꯒꯤ ꯀꯥꯁꯃꯤꯔ ꯁꯦꯝ ꯍꯥꯏꯅ ꯀꯥꯁꯃꯤꯔꯌꯦ ꯁꯦꯝ ꯄꯨꯊꯣꯔꯣ ꯍꯥꯏꯅꯣ ꯀꯔꯤꯕ ꯑꯩꯅ ꯍꯥꯏꯕꯗꯨꯕꯣ ꯀꯥꯁꯃꯤꯔꯒꯤ ꯁꯦꯝ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯣꯔꯥ ꯍꯤꯃꯥꯆꯜꯒꯤ ꯁꯦꯝ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯣꯅ ꯍꯥꯏꯕ ꯃꯃꯥꯅ ꯍꯥꯏꯔꯕ ꯑꯗꯨ ꯑꯄꯥꯝꯕꯗꯣ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯗꯨꯅ ꯑꯁ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯂꯩꯇꯥꯗꯤ ꯅꯪꯒꯤ ꯍꯁꯕꯦꯟꯗꯣ ꯂꯩꯇꯥꯗꯤ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦꯅꯦꯅ ꯍꯥꯏ ꯀꯥꯟꯗ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯄꯄꯥ ꯀꯧꯊꯣꯔꯛꯑꯣꯅ ꯍꯥꯏ ꯀꯥꯟꯗ ꯃꯆꯥꯗꯨꯅ ꯀꯩ ꯈꯨꯝꯃꯩ ꯈꯪꯕ ꯃꯃꯥ ꯀꯔꯝꯕ ꯄꯄꯥꯅꯣ ꯀꯥꯁꯃꯤꯔꯒꯤ ꯄꯄꯥꯔꯣ ꯑꯗꯒꯤ ꯍꯤꯃꯥꯆꯜꯒꯤ ꯄꯄꯥꯔꯣ ꯑꯗꯨ ꯋꯥꯔꯤꯗꯣ ꯇꯥꯗꯣꯔꯤ ꯅꯣꯏꯁꯦ ꯇꯥꯕ꯭ꯔꯥ ꯑꯉꯥꯡꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗꯦ ꯑꯉꯥꯡꯒꯤ ꯃꯃꯥ ꯌꯥ ꯄꯄꯥ ꯑꯗꯨꯝ ꯁꯥꯎꯗꯣꯏꯅꯤ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩ ꯄꯄꯥꯗ ꯍꯥꯏꯗꯣꯛꯀꯅꯤ ꯂꯧꯈꯠꯆꯔꯛꯀꯦꯀꯣ I will Praveen. forgive you. ꯄ꯭ꯔꯕꯤꯟ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯌꯨꯝꯗ ꯆꯠꯂꯨꯕꯒꯤ ꯃꯇꯥꯡꯗ ꯍꯩꯖꯤꯡꯄꯣꯠ ꯍꯜꯂꯛꯑꯒ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕ ꯁꯦꯠꯂꯒ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯂꯒ ꯐꯤꯗꯣꯟ ꯆꯤꯡꯈꯠꯄꯗꯣ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯂꯤꯗꯅ ꯑꯗꯣ ꯃꯌꯥꯝ ꯐꯤꯗꯣꯟ ꯆꯤꯡꯈꯠꯄ ꯃꯌꯥꯝꯗꯤ ꯈꯪꯅꯔꯝꯅꯤꯀꯣ ꯍꯩꯖꯤꯡꯄꯣꯠ ꯄꯨꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯀꯔꯤ ꯁꯦꯠꯂꯒ ꯀꯔꯤꯅ ꯀꯤ ꯍꯥꯏꯕꯗꯣ Mama. ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯔꯒꯤ ꯃꯔꯤꯗꯨꯅ ꯑꯗꯨꯝ ꯀꯤꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯕꯣꯂꯣ ꯇꯔꯥꯔꯥꯅ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯇꯧꯕ ꯍꯧꯖꯤꯛꯀꯤ comments ꯁꯤꯗ ꯍꯥꯟꯅꯒꯤ comments ꯍꯧꯖꯤꯛꯀꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯕ ꯋꯥꯍꯩ ꯍꯥꯏꯗꯣ ꯑꯩꯅ ꯃꯉꯣꯟꯗ forgive ꯇꯧꯔꯝꯃꯅꯤ ꯑꯗꯨꯒ ꯑꯩ ꯄꯄꯥꯗ ꯍꯥꯏꯗꯣꯛꯇꯣꯏꯅꯤ ꯐꯣꯔꯒꯤꯐ ꯇꯧꯔꯦ ꯏꯆꯥꯅꯨꯄꯤꯗ ꯆꯩꯔꯛꯄꯗꯣ ꯑꯗꯣ ꯄ꯭ꯔꯕꯤꯟꯅ ꯍꯥꯏꯔꯛꯑꯦ ꯏꯆꯦ ꯌꯥꯝꯅꯗꯤ ꯍꯩꯌꯦ ꯑꯗꯣ ꯐꯅꯦꯛꯇꯣ ꯇꯥꯔꯛꯀꯅꯤꯀꯣꯅ ꯍꯥꯏꯔꯒ ꯃꯥ ꯏꯃꯣꯖꯤ ꯑꯃ ꯊꯝꯖꯜꯂꯛꯑꯦ ꯇꯥꯔꯣꯏ ꯅꯆꯦꯁꯨ ꯈꯪꯅ ꯍꯥꯏꯗꯤ ꯅꯣꯝꯗꯣꯔꯕꯅꯤ ꯈꯔ ꯇꯥꯗꯅꯕꯅ ꯁꯦꯟꯅꯔꯒ ꯐꯖꯅ ꯅꯝꯁꯤꯜꯂꯒ ꯍꯥꯏꯗꯤ ꯌꯦꯠꯁꯜꯂꯒ ꯊꯝꯈ꯭ꯔꯕꯅꯤꯀꯣ ꯍꯤꯔꯥꯡꯕꯝ ꯉꯥꯉꯣꯝꯃꯌꯦ ꯈꯪꯗꯦ ꯑꯩ ꯁꯤꯗꯤ ꯌꯨꯝꯅꯥꯛ ꯉꯥꯛꯇꯅꯤ ꯑꯩꯅ ꯈꯪꯖꯕꯗ ꯍꯤꯔꯥꯡꯕꯝ ꯉꯥꯉꯣꯝꯃꯅ ꯍꯥꯏ ꯑꯗꯨꯗꯨꯅ ꯍꯥꯏꯔꯦ ꯃꯦꯝꯊꯣꯏꯁꯦ ꯋꯥ ꯉꯥꯡꯕꯁꯦ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯏꯇꯥꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯇꯧꯕꯗꯗꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯦꯝꯊꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯂꯦꯝꯊꯣꯏ ꯍꯥꯏꯕꯅꯤꯀோ LEMTHOI ꯑꯩꯒꯤ ꯃꯤꯡꯁꯦ ꯂꯦꯝꯊꯣꯏ ꯀꯧꯋꯦꯀꯣ ꯑꯩ ꯃꯦꯝꯊꯣꯏ ꯅꯠꯇꯦ ꯑꯗꯨꯒ ꯉꯥꯏꯈꯣ ꯃꯃꯥ ꯍꯥꯏꯕ ꯂꯣꯏꯈꯤꯒꯦ ꯃꯦꯝꯊꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯂꯦꯝꯊꯣꯏ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯦꯝꯊꯣꯏ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯒꯤ ꯀꯩꯅꯣ ꯀꯣꯃꯦꯟꯠꯁ ꯑꯃꯃꯨꯛ ꯂꯧꯈꯠꯆꯔꯦꯀꯣ ꯑꯩ ꯌꯥꯝ ꯁꯥꯡꯉ ꯃꯥꯜꯂꯦ ꯑꯩꯒꯤꯁꯦ ꯀꯣꯃꯦꯟꯠꯁ 2-3ꯗꯒ ꯂꯧꯈꯠꯆꯈꯤꯒꯦꯀꯣ ꯅꯣꯡꯃꯥꯏꯊꯦꯝ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏꯕꯤꯔꯛꯏ ꯏꯃꯥ ꯁꯤꯒꯤ ꯀꯣꯃꯦꯟꯠꯁꯇꯤ ꯇꯜꯂꯤꯌꯦ ꯀꯩ ꯈꯨꯍꯥꯏ ꯂꯥꯛꯑꯩꯅꯣ ꯈꯪꯗꯦ ꯄꯥꯔꯛꯇꯣ ꯇꯟꯕꯋꯥꯟ ꯆꯦꯒꯤ ꯆꯤꯝꯕꯥꯟꯗꯣ ꯊꯨꯝꯗꯧ ꯃꯥꯜꯂꯤ It's okay. ꯑꯩꯗꯤ it's okay ꯍꯥꯏꯔꯕꯅꯤ ꯀꯔꯤ ꯋꯥꯇꯥꯅꯣꯕꯅ ꯍꯥꯏꯁꯤꯕꯣ ꯅꯪꯁꯦ ꯑꯩ ꯋꯥꯝ ꯍꯥꯏꯒꯦ ꯁꯅꯥꯇꯣꯝꯕ ꯅꯪꯁꯦ ꯅꯪꯒꯤ ꯅꯆꯤꯝꯕꯥꯟꯗꯣ ꯊꯨꯝꯕ꯭ꯔꯥ ꯈꯥꯕ꯭ꯔꯥ ꯅꯁꯥꯅꯊꯟꯗ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯃꯃꯥ ꯅꯪꯁꯦ ꯀꯤꯕꯨ ꯀꯤꯖꯩꯌꯦ ꯂꯝꯕꯤꯗꯒ ꯆꯠꯄꯗꯒ ꯅꯪꯁꯦ ꯊꯩꯅꯕꯗꯒ ꯃꯤ ꯃꯆꯤꯟꯕꯥꯟꯗꯣ ꯊꯦꯡꯗꯅ ꯊꯨꯝꯕ꯭ꯔꯥꯅ ꯌꯦꯡꯗꯧ ꯃꯥꯜꯂꯤ ꯅꯪꯁꯦ ꯃꯤꯉꯣꯟꯗ ꯌꯦꯡꯗꯦ ꯅꯁꯥꯒꯤ ꯍꯥꯟꯅ ꯌꯦꯡꯉꯣ ꯅꯪꯒꯤ ꯆꯤꯝꯕꯥꯟꯗꯣ ꯊꯨꯝꯕ꯭ꯔꯥ ꯈꯥꯕ꯭ꯔꯥ ꯁꯤꯟꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯉꯣ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯒ ꯃꯤꯒꯤ ꯆꯤꯝꯕꯥꯟꯗꯣ ꯃꯤꯒꯤ ꯆꯤꯝꯕꯥꯟꯁꯤꯕꯨ ꯊꯨꯝꯗꯧ ꯃꯥꯜꯂꯤ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣꯕ ꯅꯣꯏꯅ ꯍꯥꯏꯗꯨꯕꯨ ꯆꯥꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯆꯤꯝꯕꯥꯟꯁꯦ ꯊꯨꯝꯕ꯭ꯔꯥ ꯅꯁꯥꯒꯤꯗꯣ ꯌꯦꯡꯉꯣ ꯂꯝꯕꯤ ꯆꯠꯄꯗ ꯆꯦꯛꯁꯜꯂꯨꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏꯁꯦꯀꯣ ꯅꯣꯡꯃꯥꯏꯊꯦꯝ ꯁꯅꯥꯇꯣꯝꯕꯁꯦ ꯂꯝꯕꯤꯗ ꯃꯤ ꯆꯠꯄꯗ ꯊꯩꯅꯕꯗ ꯃꯥꯏ ꯆꯤꯝꯕꯥꯟꯁꯦ ꯊꯨꯝꯕ꯭ꯔꯥꯅ ꯐꯥꯔ ꯌꯦꯡꯗꯅ ꯖꯦꯜꯒ ꯌꯧꯅꯤꯀꯣ ꯏꯕꯨꯡꯉꯣ ꯆꯦꯛꯁꯜꯂꯨ ꯃꯃꯥ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯒꯅꯨ ꯗꯗꯥ ꯑꯣꯏꯅ ꯀꯧꯋꯣ ꯅꯨꯄꯥꯅꯦ ꯃꯥꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯃꯊꯪꯗ ꯃꯊꯪꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯀꯣꯃꯦꯟꯠꯁ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯏꯂꯨ ꯄꯨꯌꯥꯝ ꯑꯩ ꯍꯥꯏꯒꯦ ꯃꯃꯤꯡ ꯏꯂꯨ ꯄꯨꯌꯥꯝ ꯏꯂꯨ ꯄꯨꯌꯥꯝꯅ ꯍꯥꯏꯕꯤꯔꯦ ꯃꯥꯏꯒ ꯊꯨꯟꯒ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯃꯠꯇ ꯇꯧꯕꯤꯔꯛꯑꯣ ꯍꯥꯍꯥ ꯃꯥꯏꯅ ꯁꯦ ꯅꯪꯅꯅꯦ ꯅꯨꯄꯥ ꯃꯆꯥꯅꯤ ꯃꯥꯏꯅ ꯁꯦ ꯑꯧ ꯊꯨꯟꯅ ꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯕꯅꯤ ꯍꯥ ꯅꯣꯏꯅ ꯅꯨꯄꯤ ꯀꯣꯏꯕꯗ ꯃꯌꯥꯝꯅ ꯌꯦꯡꯅꯩ ꯑꯁꯤ ꯃꯧꯁꯦ ꯐꯖꯩꯅꯦ ꯑꯁꯤ ꯂꯩꯁꯥꯕꯤꯁꯦ ꯐꯖꯩ ꯑꯁꯤ ꯄꯥꯈꯪꯁꯦ ꯁ꯭ꯃꯥꯔꯠ ꯑꯣꯏꯒ ꯍꯥꯏꯅꯔꯤꯁꯦ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯃꯥꯏꯒ ꯊꯨꯟꯒ ꯌꯦꯡꯉꯨ ꯃꯥꯏꯁꯤꯅ ꯁꯤ ꯂꯩꯁꯦ ꯁꯤ ꯃꯇꯦꯛꯁꯦ ꯁꯤ ꯐꯖꯕꯅꯤꯀꯣ ꯃꯌꯥꯝꯗ ꯊꯦꯡꯅꯔꯤꯁꯦ ꯁꯤ ꯈꯇꯪ ꯐꯖꯕꯅꯦꯕ ꯃꯥꯏ ꯍꯥꯏꯁꯦ ꯁꯤꯅꯤꯀꯣ ꯈꯪꯖꯜꯂꯨ ꯐꯖꯕ꯭ꯔꯥ ꯑꯗꯨꯒ ꯊꯨꯟ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯁꯤ ꯂꯩ ꯊꯨꯟ ꯍꯥꯏꯁꯤꯅ ꯅꯪꯅ ꯆꯥꯔꯤꯕ ꯊꯛꯏꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯆꯥꯔꯀꯥꯟꯗꯅꯦ
ꯑꯗꯨ ꯆꯥꯔꯀꯥꯟꯗꯅꯦ ꯑꯔꯦꯝꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯆꯤꯟꯁꯦ ꯁꯤꯁꯤꯅ ꯃꯆꯤꯟꯁꯤꯅꯅꯦ ꯊꯕꯛ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯕ ꯌꯨꯁ ꯑꯣꯏꯗꯕ ꯕꯣꯗꯤꯗ ꯑꯗꯨ ꯊꯥꯗꯣꯛꯐꯝꯒꯤ ꯂꯝꯕꯤꯗꯣ ꯑꯗꯨꯕꯨ ꯊꯨꯟ ꯀꯧꯏꯀꯣ aduga thun thun thunga maiga explain toro haibashi good thing nate thun maigi explain to bayam haibani thun di yade ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯃꯦꯟꯁ ꯂꯧꯈꯠꯆꯔꯦꯀꯣ ꯖꯤꯔꯨ ꯊꯥꯡꯖꯝ ꯖꯤꯔꯨ ꯊꯥꯡꯖꯝꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯄꯛꯇꯦꯍꯦ ꯁꯛꯇꯨꯒ mama ki sak pakpraba ꯑꯄꯛꯄ ꯁꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ makeup to show do ꯑꯄꯛꯄ ꯁꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯑꯩꯗꯤ ꯈꯪꯗꯦ ꯑꯩ ꯁꯛꯁꯦ mama gai pakpraba ꯑꯄꯛꯇꯦꯍꯦ ꯁꯛꯇꯨꯒ ꯍꯥꯏ ꯃꯌꯥꯝ ꯑꯄꯛꯄ ꯁꯛꯁꯦ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯐꯛ 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 ꯂꯥꯎꯖꯥꯠꯂꯣ asmana akpakpa ꯐꯛ 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 ꯀ ꯂꯥꯎꯖꯥꯠꯂꯣ pakpa sak ne sine ꯌꯥꯝ ꯄꯛꯇ꯭ꯔꯕꯣ ꯑꯩ ꯁꯛꯁꯦ mama gi karai paina mama gi di beautiful over ꯃꯊꯪ ꯀꯣꯃꯦꯟꯁ ꯂꯧꯈꯠꯆꯒꯦ ꯃꯊꯪꯒꯤ ꯀꯣꯃꯦꯟꯁ ꯑꯃ ꯂꯧꯈꯠꯆꯔꯦ ꯃꯊꯪꯒꯤ ꯀꯣꯃꯦꯟꯁꯇ ꯍꯥꯏꯕꯤꯔꯛꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯒ ꯊꯣꯛꯆ ꯂꯥꯛꯆꯗꯦ ꯁꯂꯥꯏ ꯑꯣꯃꯤꯌꯥ ꯒꯣꯠ ꯍꯥꯏ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦꯀꯣ salai omia good ꯃꯥꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯏꯇꯩꯃꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏꯍꯦ ꯍꯦ ꯑꯗꯨꯗꯤ ꯐꯔꯛ ꯇꯥꯅꯤꯍꯦ ꯅꯪ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯍꯦ ꯑꯗꯨ ꯐꯔꯛ ꯇꯥꯅꯤꯀꯣ ꯑꯗꯨꯝꯕꯗꯨ ꯈꯟꯒꯅꯨꯍꯦ ꯆꯨꯝꯅ ꯈꯜꯂꯒ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨ ꯃꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯗꯨꯝꯕꯗꯤ ꯈꯟꯖꯜꯂꯛꯀꯅꯨꯀꯣ auntie ane na khande ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯀꯅꯨ ꯐꯔꯛ ꯇꯥꯒꯅꯤꯀꯣ akhoi mayang gi angang di akhoi ai mama da auntie adi auntie da hetta koile ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟꯁ ꯑꯃ ꯂꯥꯛꯑꯦ oh yaar ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯌꯥꯝ ꯐꯖꯕ ꯋꯥꯅꯤꯗ ꯈꯨꯐꯖꯕꯅꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯃꯣꯏꯒꯤ ꯃꯃꯤꯡ ꯊꯝꯕꯁꯤꯗ ꯊꯝꯗꯉꯩ ꯉꯥꯏꯈꯣ ꯁꯅꯥ ꯉꯥꯏꯈꯣ he is ꯃꯣꯏ ꯃꯃꯤꯡꯁꯦ ꯊꯝꯗꯉꯩ ꯃꯃꯤꯡꯁꯦ ꯁꯨꯝꯕ ꯋꯥꯍꯩꯁꯦ ꯃꯌꯥꯝꯁꯦ ꯌꯥꯝ ꯄꯥꯝꯖꯕꯖꯥꯠꯅꯤ ꯃꯥꯏ ꯃꯃꯤꯡꯁꯦꯀꯣ ꯃꯥꯏ ꯃꯃꯤꯡꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯕ ꯌꯥꯝ ꯇꯜꯂꯤꯁꯦ ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯊꯝꯃꯤꯕ ꯃꯥꯅ aduga round the dp ama hapisi yam cute oi ꯑꯧ ꯑꯗꯨꯗꯤ ꯆꯨꯝꯃꯦ ꯏꯆꯥꯅ ꯍꯥꯏꯁꯦ ꯃꯥꯒꯤ ꯗꯤꯄꯤꯗ ꯊꯝꯃꯤꯕ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏꯕ angang nupa macha baby ꯃꯥꯒꯤ ꯃꯃꯤꯡ ꯍꯨꯏꯊꯨ ꯃꯆꯥ cute ode ꯃꯥꯅ ꯍꯥꯏꯅꯤꯅꯦ ꯑꯩꯉꯣꯟꯗ magi maming cute ꯉꯥꯏꯈꯣ ꯁꯅꯥ ꯋꯦꯠ magi maming cute oiba malura huichu macha ꯃꯥꯅ ꯍꯥꯏꯕꯤꯔꯦ ꯊꯤ ꯐꯥꯏꯊꯕꯤ ꯃꯥꯜꯂꯤ ꯍꯦꯟꯅ ꯁꯛꯇꯣꯏ ꯊꯤ ꯐꯥꯏꯊꯕꯤ ꯃꯥꯟꯕꯤ ꯁꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ cindai thi phaitraba cindai thi phaibra khoi torana ꯊꯤ ꯐꯥꯏꯊꯕꯤ ꯃꯥꯟꯕꯒꯤ ꯁꯛ ꯃꯥꯜꯂꯤ ꯀꯩ ꯊꯤ ꯐꯥꯏꯊꯕꯤ ꯃꯥꯟꯕꯒꯤ ꯁꯛꯁꯦ ꯀꯃꯥꯏꯅ ꯑꯩ ꯉꯁꯤ ꯊꯤ ꯑꯅꯤꯔꯛ ꯐꯥꯏꯔꯦꯒ ꯇꯧꯖꯥꯠꯂꯣ ꯆꯨꯝ ꯉꯥꯡꯉꯣꯍꯦ ꯅꯃꯤꯡꯃꯛꯀꯤ ꯁꯛꯇꯥꯅꯦ thi phaninga ꯅꯃꯤꯡ ꯑꯠꯆꯥ ꯃꯊꯪꯒꯤ ꯀꯣꯃꯦꯟꯁ ꯀꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩ ꯏꯅꯥꯎꯁꯤꯅ ꯌꯥꯝ ꯐꯖꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯦꯀꯣ ꯑꯗꯨꯝ ꯅꯨꯡꯁꯤꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯛꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯌꯥꯎꯔꯛꯏꯀꯣ ꯃꯥꯏꯃꯣꯝ ꯕꯤꯀ꯭ꯔꯝ ꯁꯤꯡꯅ ꯑꯩꯒꯤ ꯃꯃꯥꯡꯒꯤ Q&A ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯔꯛꯄꯅꯤꯀꯣ ꯏꯆꯟ ꯍꯥꯏ ꯏꯆꯟ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ ꯏꯆꯦꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯗꯗꯤ ꯌꯥꯝꯅ ꯑꯐꯥꯎꯕꯤ ꯃꯥꯜꯂꯝꯃꯦ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯌꯥꯝꯅ ꯄꯛꯇꯦ ꯍꯥꯏꯅꯤꯡꯂꯝꯃꯦ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯂꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯆꯦꯅꯦꯜ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯗ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯦꯛꯇꯤꯡꯁꯨ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯀꯣꯏꯁꯟ ꯈꯨꯗꯤꯡꯃꯛ ꯑꯟꯁꯔ ꯆꯞ ꯆꯥꯅ ꯍꯦꯛ ꯄꯤꯊꯣꯛꯏꯍꯦ ꯕꯦꯗ ꯀꯣꯃꯦꯟꯁꯤꯡꯗꯣ ꯍꯥ ꯍꯥꯏꯔ ꯏꯃꯣꯖꯤ ꯇꯧꯁꯜꯂꯛꯑꯦ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯕꯤꯀ꯭ꯔꯝ ꯁꯤꯡ ꯊꯥꯒꯠꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯅꯆꯦꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯅꯤꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯀꯩꯝꯇ ꯂꯩꯖꯕ ꯅꯠꯆꯗꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯉꯁꯤ ꯑꯩꯅ 20K ꯌꯧꯔꯤꯁꯦ ꯃꯌꯥꯝ ꯑꯔꯣꯏꯕꯗ ꯀꯣꯃꯦꯟꯁ ꯑꯃꯇꯪ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯑꯔꯨꯅꯥ ꯗꯦꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯗꯤ ꯍꯥꯏꯔꯛꯀꯦꯁꯦ ꯋꯥꯁꯦ ꯀꯩꯅꯣꯁꯦ ꯇꯥꯃꯤꯟꯅꯁꯦꯕ ꯃꯊꯪꯒꯤ ꯃꯨꯛꯕꯥꯡꯗꯗꯤ ꯂꯣꯏꯔꯛꯄꯗ ꯀ꯭ꯋꯥ ꯃꯇꯞ ꯑꯃ
ꯆꯥꯕꯤꯒꯤꯁꯨ ꯌꯥꯎꯍꯜꯂꯛꯑꯣꯅ ꯍꯥꯏ ꯁꯤꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯗꯕꯅꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯖꯔꯛꯑꯒꯦ ꯃꯨꯛꯕꯥꯡ ꯂꯣꯏꯔꯀꯥꯟꯗ ꯀ꯭ꯋꯥ ꯃꯇꯞ ꯐꯖꯕ ꯑꯃꯁꯨ ꯍꯥꯞꯆꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ इखुरा इतोम मैम पुनमकपु कैसामगे माइकैदगी हाइनिंगा लेतना थागतचरी अदुगा अइगी यूट्यूब की फैमिली इसिनी नाव मैम अइना मैम के वीडियो येंगबा मतम चाना ngamdaba yaubagi thengna comments pibirakpa yauba taraga sungakpigani haina khalleko ado yengbadi tapna adum yengaga comments adum tawjarake ado mayam soikilan kiba yauk taraga su ngakpigani haina khalle ado mayam aigi aroibada ai amatang haijarage subscribe tawdiba ichini naw imai ben ikura ito naw tardi nuksibidana subscribe tawsanbiramo nuksibiba tadi comments amatang su tawsanbiro ado ngasigi damaktadi aigi Q&A se matang saida loisanjare bye bye